PR na Manipur gi isu loisinba ngamloidabana athubada miyangi lengak laklakani haina MP Leisema Sana Zawbana phongdokre Haujik Laidiba PR lengak asina Manipur gi isu loisinba ngamloidabana athubada miyangi lengak laklagani sahi tare khundakpa Anglo Manipur War na chingba aikoi gi puari da akangnaba land kaya thengna kibadu ngasi aikoina thengnariba asidagi tabana te haina Rajya Sabha gi MP soiriba Ningthau Leisema Sana Zawbana phongdokre ngasi Imphal East gi Yumnang Khunau Awang Lekai da leiba Gold Star Club da MP Local Area Development Fund ki makhada nauna saba building ama sangaba gi thoramda MP asina wafam asi phongdokladuna makhata na haikibada miyangi lusingba singna punsilaga thabak tawdabadagi miyam hawraklabadi lusingba sing awaba oigani sahi tare khuntakpa masung Anglo Manipur War na singba thokiba masung maduna maithibagi maramdi matamdugi lusingba sing lingjel manadabadagi ni haibasi puwarina taklabasu aikhoigi mirolgi lusingba singna khangdabagum tawri miyamna lusingba punshinba haibasida karigumba Tadabadagi Miam Saunarakuna Lusingba Singda Onsilaglabadi Kudongtiba Nangane Haiki. Taramadu Mari Lainana Islamgi Hanagi President and Radendrona Haikibada. Aikoi Lingjal Manadrabadi Yeknaba Tingnaba Wagani Haina, Akang Ahikayana Hyrabasu Miyangi Mihad Oiriba MLA Singi Marakta, Puna Tabak Tawangam Dabadagi, Langak Labangam Daba Haibasi, Tungi Mirol na Haudik Ladiba, Mirol Ting Ngakpiragloi. Laibaki luraba matam asida MLA masing kunmathoi leire athubada lenga semlagani haina miyam apangba sinba tawri athubada lenga semlagani haina miyam apangba sinaba tawri athubada lenga semlagani haina miyambu apangba sinaba tawri MLA marakta lingjal manade haibasi mapan tholaktabana pai lenga senge hairabasu ngamlaba matamda sembiu masing subasu natabana lingjal manade takpasina yengnabasina khudong chabal laukhigani haidi Ngasigi Thoram Aduda Yumnang Kunau, Awang Singluk ki President, Hais Bizoy, Kunrak Bam GP ki member, Usam Indra Kumar, Harau Rau Tanpam, GP ki Pradhan, T. Hais Indra Kumar na Singba Surugyaki. CM Oiningba Maril Yaodaba Bjp Mla Singna lengak semba ngamloi haina ex MLA Sobas Chandra na phongdokre athubada lengak ama semlagani haina claim tawrabasu CM Oiningba na sau sariba Maril Yaodaba Bjp Mla Singna lengak semba ngamloi haina Nauria pakhang lakpa kendragi hanagi MLA amadi NPP Manipur gi executive member oiriba Soibam Sobas Chandra na phongdokre Nauria pakhang lakpa kendragi Malom Tulihal Makhalaikai delaiba Tera kong Thugaikhre Naga Nupi Lukki Maira Sanglen amang asi sangabagi tharamda Soibam Sobas Chandrana mathaki wafam asi phongdokladuna mahakna hai laibak ama kunai ama chawkhat hange hairabadi politics tawba afaba candidate khanba changi Manipur asi chawkhatpa amadi nena taba lamdam ama oihange hairabadi high command amadi national party gi wakhalon thadokuna regional party da mai onsinba chungani Yumgi Wathokti Aikoina Waroisen Purakadabani, Atopana Purakwa ngamloi, constituency asina Sakotpa Lambida Sangshin Bamadi, Miyangi Saktung Mapungfana Fangbang Ngamdribasi, politics Yaodaba Mioida Bot Pirobagi, Mahi Amani Haiki. Mahakna Makha Taraduna Haikibada, Mahaki Maike local MLA gi matakta High Court Thakiba, election petition amagi hearing Chataba Loiduna, Aroiba Jasmine, Reserve Tauraga Thamkre Haina Sumiyan the Phongdoki. Chahiza kaya singtep thadinduna amadi soiraga laklaba iramdamasi sumthokduna awanba Manipur amagidamag mamai sumada miyamna thaujal pibiyu haina MP Bimol na phongdokre Chahiza kaya singtep thadinduna amadi soiraga lakhiba iramdamasi sumthoknaba isorna tanja ama pirakpani handaki asida matam sangna iraicha singda phungatuna leiramba asi sumthokduna anauba punsirol amadi awanba Manipur ama oinaba aikhoi puna hotnaminasi haina Lok Sabha gi MP Bimol akoidamna phongdokre Wafam asingasi Andro Khunjau Birthday Search ki Kuntramatoi Suba Mother's Day gi thoramda sarugiyaduna phongdokibani Andro Chambara Lekai da pangthokiba thoram aduda chief guest oina sarugiyaraduna MP Bimol na makata na hai lamdam ase ingtapa hanjilaktuna hena nungaiba lamdam ama oinaba aikhoi puna khong thangminaba changi sahi sa kaya singchep thadinduna amadi soiraga laklaba iramdam asi chumthoktuna awanba Manipur amagi damak mamai sumbada miyamna thaudal pibiyu loinana awanba Manipur ama oibada thaudang lominasi mahaki maikidagi angamba thakta honagani aihak lainate aigisu asoiba lakani maduda miyamna ngakthokpinaba thawni biyu haiki Mother Day gi matangna paladuna mahanghai London sigi imasingna laukiba thaudang Manipur gi puwari Hangatna yengbada kauba yaroi Imasing aduda seliba matik mathauna mama ama oibagi miyam puna konsinba amadi
ꯑꯄꯨꯟꯕ ꯁꯥꯒꯠꯄꯒꯤ ꯋꯥꯈꯜꯂꯣꯟ ꯂꯣꯏꯅꯅ ꯃꯁꯥꯒꯤ ꯑꯣꯏꯖꯕ ꯄꯨꯝꯅꯃꯛ ꯇꯨꯡ ꯑꯣꯏꯅꯔꯝꯂꯒ ꯃꯆꯥꯁꯤꯡ ꯍꯥꯟꯅ ꯀꯟꯅꯕ ꯍꯣꯠꯅꯈꯤꯕ ꯊꯧꯗꯥꯡ ꯑꯗꯨꯃꯛ ꯃꯉꯣꯟꯗ ꯁꯤꯟꯅꯕꯤꯗꯨꯅ ꯂꯩꯕꯥꯛ ꯑꯁꯤ ꯀꯟꯗꯨꯅ ꯃꯃꯥꯏ ꯆꯨꯝꯕ ꯉꯝꯖꯒꯦ ꯍꯥꯏꯅ ꯃꯍꯥꯛꯅ MP ꯑꯃ ꯑꯣꯏꯅ ꯍꯦꯛ ꯀꯥꯔꯛꯄꯒ ꯈ꯭ꯋꯥꯏꯔꯝꯕꯟ ꯀꯩꯊꯦꯜꯗ ꯆꯠꯇꯨꯅ ꯀꯩꯊꯦꯜ ꯂꯥꯏꯔꯦꯝꯕꯤꯗ ꯊꯧꯅꯤꯖꯈꯤ ꯍꯥꯏꯕꯒ ꯂꯣꯏꯅꯅ ꯂꯝꯗꯝ ꯑꯁꯤꯗꯒꯤ ꯍꯧꯈꯤꯕ ꯊꯧꯅꯥ ꯂꯩꯔꯕ ꯏꯃꯥꯁꯤꯡ ꯑꯗꯨꯒꯤ ꯃꯇꯤꯛ ꯃꯒꯨꯟ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯇ ꯌꯥꯎꯐꯝ ꯊꯣꯛꯏ꯫ ꯃꯥꯗꯔ ꯗꯦ ꯑꯁꯤ ꯋꯦꯁꯇꯔꯟ ꯔꯣꯝꯗꯒꯤ ꯂꯥꯛꯂꯕꯁꯨ ꯃꯥꯂꯦꯝꯒꯤ ꯑꯣꯏꯅ ꯌꯥꯅꯔꯕ ꯋꯥꯐꯝ ꯑꯣꯏꯕꯅ ꯅꯨꯃꯤꯠ ꯑꯁꯤꯅ ꯂꯥꯛꯄꯗ ꯑꯩꯈꯣꯏꯒꯤ ꯏꯃꯥꯁꯤꯡꯅ ꯂꯧꯈꯤꯕ ꯊꯧꯗꯥꯡ ꯑꯗꯨ ꯅꯧꯍꯧꯅꯅ ꯅꯤꯡꯁꯤꯡꯃꯤꯟꯅꯕ ꯃꯊꯧ ꯇꯥꯏ ꯍꯥꯏꯈꯤ꯫ ꯇꯣꯟꯖꯥꯡꯗ PDFꯅ KIAꯒꯤ ꯀꯦꯝꯞ ꯊꯨꯒꯥꯏꯈ꯭ꯔꯦ, ꯑꯁꯣꯛ ꯑꯄꯟ ꯑꯃꯗꯤ ꯑꯁꯤ ꯑꯅꯥ ꯌꯥꯎꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯉꯁꯤ ꯅꯥꯒꯥ ꯅꯨꯄꯤ ꯑꯃ ꯗꯦꯜꯂꯤꯗ ꯃꯥꯒꯤ ꯕꯣꯏꯐ꯭ꯔꯦꯟꯅ ꯊꯤꯅ ꯐꯨꯕꯤꯔꯝꯂꯦ ꯍꯥꯏꯔꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯗ ꯆꯦꯟꯅꯔꯤꯕ ꯅꯨꯄꯥ ꯑꯗꯨ ꯊꯤꯕ ꯈꯪꯗ꯭ꯔꯤ ꯍꯥꯏꯔꯤ꯫ ꯃꯣꯕꯥꯏꯜ ꯐꯣꯟ ꯑꯃꯗꯤ ꯁ꯭ꯃꯥꯔꯠ ꯋꯥꯆ ꯍꯨꯔꯥꯟꯕꯗ ꯆꯦꯟꯅꯕꯅꯤ ꯍꯥꯏꯕ ꯃꯤꯑꯣꯏ 4 ꯐꯥꯒꯠꯈ꯭ꯔꯦ꯫ ꯂꯨꯄꯥ ꯂꯥꯈ 5.5 ꯃꯃꯜ ꯑꯣꯏꯒꯗꯕ ꯃꯣꯕꯥꯏꯜ ꯐꯣꯟ 19 ꯑꯃꯗꯤ ꯁ꯭ꯃꯥꯔꯠ ꯋꯥꯆ ꯒꯥꯔꯤ 2 ꯍꯨꯔꯥꯟꯈꯤꯕꯒ ꯃꯔꯤ ꯂꯩꯅꯅ ꯄꯨꯂꯤꯁꯅ ꯂꯧꯈꯠꯂꯛꯈꯤꯕ ꯀꯦꯁꯇ ꯍꯨꯔꯥꯟꯕꯒꯤ ꯊꯧꯗꯣꯛ ꯑꯗꯨꯗ ꯆꯦꯟꯅꯕꯅꯤ ꯍꯥꯏꯕ ꯃꯤꯑꯣꯏ 4 ꯉꯔꯥꯡ ꯐꯥꯒꯠꯄ ꯉꯝꯂꯦ ꯍꯥꯏꯔꯤ꯫ ꯄꯨꯂꯤꯁꯀꯤ ꯄꯥꯎ ꯑꯁꯤꯅ ꯍꯥꯏ ꯐꯥꯒꯠꯂꯕ ꯃꯤꯑꯣꯏ 4 ꯑꯗꯨꯗꯤ ꯎꯔꯤꯄꯣꯛ ꯄꯣꯂꯦꯝ ꯂꯩꯀꯥꯏꯗꯒꯤ ꯍꯧꯖꯤꯛꯅ ꯊꯥꯡꯃꯩꯕꯟ ꯌꯨꯝꯅꯥꯝ ꯂꯩꯀꯥꯏꯗ ꯂꯩꯕ ꯇꯈꯦꯜꯂꯝꯕꯝ ꯅꯣꯡꯁꯥꯕ ꯁꯤꯡꯍ ꯆꯍꯤ 10, ꯂꯝꯊꯥꯡ ꯕꯖꯥꯔꯗꯒꯤ ꯄ꯭ꯔꯤꯇꯝ ꯃꯣꯏꯔꯥꯡꯊꯦꯝ ꯆꯍꯤ 19, ꯃꯌꯥꯡ ꯂꯥꯡꯖꯤꯡ ꯇꯃꯥꯡ ꯁꯣꯔꯣꯛ ꯃꯄꯥꯜꯗꯒꯤ ꯃꯥꯏꯃꯣꯝ ꯏꯗꯤꯁꯟ ꯆꯍꯤ 19 ꯑꯃꯗꯤ ꯑꯋꯥꯡ ꯈꯨꯅꯧ ꯃꯌꯥꯏ ꯂꯩꯀꯥꯏꯗꯒꯤ ꯂꯥꯏꯁ꯭ꯔꯝ ꯑꯀꯨ ꯁꯤꯡꯍ ꯆꯍꯤ 19 ꯀꯧꯏ꯫ ꯃꯈꯣꯏ 4ꯗꯒꯤ ꯃꯣꯕꯥꯏꯜ ꯐꯣꯟ 18, 4-ꯋ꯭ꯍꯤꯂꯔ ꯑꯃ, ꯁ꯭ꯃꯥꯔꯠ ꯋꯥꯆ ꯑꯃ ꯐꯪꯂꯦ ꯍꯥꯏꯔꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯉꯔꯥꯡ NIAꯅ ꯂꯧꯈꯠꯄ ꯀꯦꯁ ꯑꯃꯒ ꯃꯔꯤ ꯂꯩꯅꯅ ꯃꯤꯑꯣꯏ ꯑꯃꯁꯨ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯀꯤ ꯀꯥꯡꯕꯨꯅ ꯐꯥꯔꯦ ꯍꯥꯏꯔꯤ꯫ ꯐꯥꯔꯕ ꯃꯤꯑꯣꯏ ꯑꯗꯨꯅ ꯋꯥꯡꯕꯜ ꯃꯅꯤꯡ ꯂꯩꯀꯥꯏꯗꯒꯤ ꯁꯒꯣꯜꯁꯦꯝ ꯁꯅꯥꯇꯣꯝꯕ ꯁꯤꯡꯍ ꯆꯍꯤ 18 ꯀꯧꯏ ꯍꯥꯏꯔꯤ꯫ ꯃꯉꯣꯟꯗꯒꯤ ꯃꯣꯕꯥꯏꯜ ꯐꯣꯟ ꯑꯃ, ꯁꯤꯝ ꯀꯥꯔꯗ 2ꯁꯨ ꯐꯥꯒꯠꯄ ꯉꯝꯂꯦ ꯍꯥꯏꯔꯤ꯫